Welcome to back my channel. Ngasidi mayamna sakhamnaraba mayamsu hena khangbiraba amasung Manipur all around the tastawraba miyoini Bro Kingdom. Mayam Bro Kingdom ngasi unajagani ado ngasi unajariba channel asina ai channel ni semsi samas hairiba channel asu mayam asu subscribe tawbiyo haibdani mayam dai thamjabasi songi mingi from thai ai sangai fam mareng mundene hojinabu sangai fam playbook bida lay ai su YouTube channel ama hang mane yamna channel di maming khani ngane channel di Bro Kingdom haina hang mane ai se ahan ba YouTube se hangam deba yana short video nam yam pam jaba short video namaga WhatsApp status kuma thambasida khoi imanaba myam sina bai nang short video si adum WhatsApp ta thamda YouTube account ma hangana hai na dum YouTube account ma hang bane ba do myamna YouTube account do phaja ba nai dana myam so pe ba changa Bro Kingdom hai be ka changa subscribe to bi myam so aduga video so phaja ba thalak kena khanjai adu myam so yengbiyo si hai ga matang lo sinjagi yam pukning sina yam sumna su takpire mai se ahan ba kaino hai tare akoi channel si hang ngai hai tare channel si hang ngai da video si semaga short video do igara adigi TikTok adugumba mayam semaga WhatsApp status ta thamam hai bane ba Facebook status kumba da so tawra but adubu aikoina kai hai tare imanaba sing maru upang sing songi imanaba sing hai tare nang status ta tu short video ko sema khot bado man tawronu ade kaino YouTube da direct ani channel ma hangoga adumai tawra thagat lo khot kat ona khoi hidi mayam support taw bayam noi lei hai ta adu mayam aduga ikoi gi video semning bagi apam ba pokrise karam matang dagino amasung gari karam ba wari dagino haidi love story go aide kaino aide nung sina ba kaina ki bagi matang gira adu gira ta gira adu kitang mangon dagi khangmin ase kitang haibi ai karim tagina tinu sina ba kaina ba sina te sum video se dum number pam ja bai di sum short video se mina torok mong do du sum pam ja ba adu dai su nam ge hai ba khan ja dum se le ba adu video se matek isana dum nam ja ga dum WhatsApp ta tham mane ba Facebook WhatsApp tham ba ge myam na comment dai re bai na WhatsApp ta tham di YouTube to intek tham mo du mi su ma ma yeng ba na hai ai ngon da hai de ai su dum kamaina tawra hang no si adum khangdaba YouTube ta that pase adagi akoi gi bro ngi mak chatle bro dugina dum haire man sumai tawra hang manina adagi ai sudum YouTube account ma hange aduga dum thagat paharak pane yam marik sumna wafam amsu takbire adu akoina kaino hai tare akoi mayam so YouTubers mayam edi video semaga thagat pasu yauri adu mayam na se hena support to bi mayam support to draga de akoi YouTube channel sing si amta kaino hingoi mayam na support to bi bage adu mayam na support to bi ba YouTubers haibadi mayam ama leiri madugumba